All Manipur Road Transport Drivers and Motor Workers Union sinduna kuntraga mga shuba Drivers Degi Thauram ngasi pangthokre state asida leidiba chung amadi tamgi miyamna nongmada changdraba yadraba potlamsing pushina bahotnabada thawaina pontha oikraba laikhidraba driver jahumga taruk ki mafamda miyamna haikat laikat tamduni kaikhumna botke Imphal Jiribam Lambi National Highway number 37 amadi Imphal Dimapur Lambi National Highway number 2 da Meitei drivers singna chathok chasin Tawdabana hauzik khudong chadaba leiba asina maram oiraga Meitei driver kaya thabak sufam nompham khangdana leiriba asi Manipur laingak na mityang changduna driver sing asigi awaba khangna matik chaba thauram sing paikhat piyo haina All Manipur Road Transport Drivers and Motor Workers Union Gates General Secretary Meitei na thamlakle MG Avenue da leiba Union asigi office complex ta pangthokiba thauram aduda sad asigi lifeline oiriba National Highway singda mafam amadi maram chadana laikhidraba driver singi thawaina ishorgi mafam da ingna chikna leiruna bathaunike Thauram asiga mari lainana laikhidraba driver singi imung manungi miyoi singda Union asigi maikaidigi khudol tamduni kaikhumna butke Thauram aduga mari lainana All Manipur Road Transport Drivers and Motor Workers Union gi General Secretary Meitei na state asigi ching amadi tamda leiriba miyam singna nongmada sizinnadraba yadraba potlam sing Imphal Jiribam amadi Imphal Dimapur lambi asida pushinbagi thabak driver singna tawduna lakle National Highway ani asida matik chaba security ki cheksin thaurangi awatpa leibana maram oiraga driver kaya ama masagi mathau tawba matamda thawaina pontha oikre Hauzik fawbuda highway ani asida laikhidraba driver chahumga taruk asigi manungda chada humfutara di sel gi demand tawbasingi makhutta mafam maram khangdana laikhidabani haike Panba yabadi National Highway sing asida driver sing da chatharakliba miod minai asi yaningdaba fongdoktuna adungai kumjali sing amaga chomapan marifutara gi January taraga marida yaningdaba khongchat ama chatkiba adu ningsingba oina ngasi fawba January taraga mari asi Drivers Day haina pangthoktuna lakle Akoi lan marak sida akoi driver sing china chana mathangna pusilakni maruaina akoina media mapunda thamjaning bidi ji hojik si maruaina akoi Meitei driver sing chi lambi lamkhangda hojik national highway ni sing ja chatpada yamna khudong thingnai oine driver sing chi Meitei driver sing chi ayamna thabing khang subugi khudong chada bo myam mayonai masi go Manipur government asu gai chatna leiba driver sing chi awabi fium da tariba myam si Manipur government asu yam komni yengchembiraga driver sing ki tawbi aba kari hona bigedawgi habdo akoi Manipur government gi puning singjari ching lambi sing ja lakma tamna driver sing ji wana lakuni aduna civil society sing amadi ching manda tariba naga oro kuki oro Meitei oro puna maksina driver sing sina karino tawri se moina pusalei se akoi gi damakta ne khallaga masi go disturbance oiba driver sing da sokada pangada ba aduga yang pupna driver sing se karino ga na poyang di yengbai thabak se masi puna maksi akoi ngasi thigi topina na ba driver sing da harassment topidra ba yune na hamjari